Zikta breaking news sama phangba khoi masigi tongan ba pauche sing de yaw da ba khoina phangjaba khoi hairiba hazik ngarang nahan dagi numit hapta ma hena yam kanna chathari ba khoi Israel amadi Iran gi lan war hai tare masi hairiba khoi United States ki President Donald Trump na hairiba lam ani si country ani si ceasefire thamle haina lau thokre haiba khoi country ani si yanadana lana si lotion bada pura si haina su thamyam tang miam tasu pathok chage. United States President Donald Trump says that Iran and Israel have agreed to a complete and total ceasefire which will come into effect in the coming hours. Trump's announcement on Monday came shortly after an Iranian missile attack on Al-Udeid Air Base in Qatar, which houses U.S. troops. Nakalamaromda pangliba sumlaba khoi breaking news si oja khoi lairiba khoi hauji kari aini manipur da suduma conflict lairi akhoi handak ikui dana khoi India ga Pakistan ga operation sindur sa thake dumak sudum haiba Donald Trump ki pressure dagi dumak adu solution ki adubu lanama thokpa haibasi amang ata adukimatik haidi mishi mina amang ta dukumaki thoi dumapu masida yashanaba mapura ipasisu oja masigi su dumak haidi tongan ba country uragasu thamoi da maitai macha ama oina dumak nungai ba phawi habadi asok apan asiana amang ata handaga doribana yam nungai jeuza makha chathajage amuk sidala ibasi khoi any cookie tribe ST list gi lauthokna ba thadau inpi meite alliance na ministry da takshin khre oja masigi matang si khoi base year gi matang si masuduma chayit nari 1951 oigedabani 1961 oigedabani haidana masi hariba khoi any cookie tribe si ST list gi lauthokpa sigi matang da hariba khoi meite alliance amadi thadau ichilina una home ministry da khoi memorandum vision gi wafam su ngasi tongan ba pauche sing da dumag yauri sigi matang da di oja kari thambiningi hairiba aidi mem akhoi hoji phaw da khoina thengna jaba se memorandum vision bagi wari si di uja yam tare vision liba memorandum sing si action noi no ngasi phaw ba khoi ubadi ude haibaga chap mane oja sigi matang da su oja gi ba mod tauriba khongjang pisaliba memorandum sigi effectiveness si ozagi mota kari kamaina yengbi ya ozang dang thambi aba center ga khoi labdam sida lairiba khoi kanu singsiga miyam siga aduga miyam singsigi khoi labdam sida laiba miyam singsigi lairiba khoi historical realities amasung khoi hauji ki oiba day to day life ki oiba reality siga ani si chusan na bangam daba samjan na bangam daba center gi na khoi tongan ba policy program ama mayolama khoi miyam gi lariba reality sida khoi tongan ba ma sumaina ani si samjan na ba ya daba adugi keno posak ama kha khoi sum issue ayam bada haiba tare most of the issues masi khoi mami targa lakpani madugi manungda khoi any cookie tribe se masi scheduled tribe ki list da yauba masigi issue amani haiba famsi adum ai thamjake adum masigi matangda khoi yamna rational oiba khoi waroi silama based on fact and based on history based on reality sesira masigi oiba waroi silama masigi permanent oiba masigi kenoma waroi silama prake haiba tarakati masi center na yamna rational oiba khongthang khara khoi lokhalakba mathau tai aduga loina na haujiki any cookie tribe ki matang da haujiki thadau NP amasung khoi meitei alliance ki maikai dagi ga thamaiba aduga tongan ba khoi miyam section miyam khanga thamaiba wafam singse masi kadai phawbo chubano kadai phawbo lanbano haibase masi si khoi kaino ma commission ma khoi torka na masi phajani yengshalaga madugi matungina madugi recommendation matungina government na masi khoi final oiba ware pama yamna phajada lobi ragadi masa summa khongthang oigan khali ana communities mayam gi marakta akhoi facility enjoy tobaga mari leina ba privilege enjoy tobaga mari leina ba tongan ba category mayam khakta magi phampham mari leina ba issue sing che masida kanglu phurup yang gi marakta lairiba nungaina daba ningdon pomna ba ki issue sing che masi leihandana ba center na yamna bukchel ting ba aduma khongthang ama
tangai phadaba lei aduga lamdam sida akhoi hauzik base year gi wafam ama lai base year gi wafam che masi mayamna haina bada akhoi gi mayamna demand tawna bada leina basi 1951 che base year oi fam thu e haiba pot ni taseng badi 1951 che base year su oi fam su thok su thoi aduwa masai sida kitang khudong cha daba ama khak government ki mai ke de phongdok bada khudong cha da wafam khara leibagi wafam thami madudi akhoi 1951 gi akhoi gi sida document sing che masida leiba document sing lenga ki kano loisan sing da leiba archive da leiba togan ton ba kano sing da leiba akhoi electoral roll gi boiro natragana akhoi survey gi boiro natra census ki boiro masi gi document mayam che masi yamna phajana mapung phana phangdaba maduna maram warakanda akhoi gi yamna phajana concrete oina yam phajana systematically detect toba aranba adumba black ship sing che detect toba khurong cha da mayok na ga khara leiba adumba mayam de yeng kanda lengan 1961 gi PFC lawkhibagi wafam oina akoina khangjawi adum masigi matangda akoina haining badi 1951 oigera 1961 oigera akoi yana badu yanare madaida akoigi sapchaba akoigi keno makak beziar maka akoi sapchana thamakanda madugi matungda akoigi lamdam sida lakpam khaise kana kana no haibase yamna fajana detector matungda kona lakpam khaise masi tonganba akoigi leiriba citizenship ki natraga akoigi leiriba sapchaba lamdam sigi akoigi keno singna native people singna phangadaba makoigi keno do privilege do makoi da pishan bagi mohta makoi gi tongan ba category ma phajana categorize to rakada makoi singdu koi deport to boni khangde natraga category kelli makoi singdu koi gi laingak na tongan ba makoi gi oiba provision magi makha da thambi bani khangde masi final settlement amadi at any cost of final settlement lama puthok tragadi lamdam sida leriba kanglu phurup mayam gi marakta leriba yedna ba mukna ba nungaina ta ba mayam se masi unresolved problem masi loisan ba warep final ba warep lobang ngam da ba issue ena adum laigani masi na maram boira kanda ethnic conflict se masi lamdam sida loisan ba ngamoy adum ethnic conflict se makha sa tharaga laigani hawa pham si sumaina thamjangi okay thank you very much Oja